Sagolvane asida COVID-19 laina laichadna sokanbagi fibam changwang khalakli. Fibam ase yengduna imung amagi miyoy amagi COVID na maram moiduna Leikhidaba yawrbade imung aduda lupa lising kun Peeragani haina ACS MLA RK Monang ase lautokhrei. Laina laichadasina maram moiduna mama mapa animak Leikhidaba ngang singi oina masage chahi taranipan fawbagi oina lairik laisu tambada chahi amagi lupa lising kun pigane. COVID na maram moiduna imungi sedan lambida leiba mama natraga mapa Leikhidabada Emung amdugi angang Singda lupa lising tara masagi chahi taranipan sudrifawu pigane. Laina laicharasidagi imungi miyoy ama laitaba yawrbadi. Imungi miyoy amada cheng kg mari thagi waina chahi ama pigane loinana COVID na maram moidana quarantine na traga isolation da laiba imung singda so nongmoda changdraba yadraba polam sing pigani haina MLA RK Emuna presa thadorokpa cherolaman hairi. Sagolban Kendra MLA RK Emuna handak BPAP ventilator manga Director of Health Mateng Pangke. Hariba ventilator singasi maroina ukrul churachan puram song Thaubalgi patient singidamak donate tokibane. Nomit karani gi mamang da su Jenims Hospital da ventilator manga amasu magna Mateng Pangbalai crane.